ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯎꯆꯤꯗ ꯍꯟꯖꯤꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯨꯝꯖꯥ 2013 ꯁꯦꯝꯈꯤꯕ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8ꯀꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯂꯦ꯫ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯗꯨꯗꯤ ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜ, ꯀꯥꯝꯖꯣꯡ, ꯐꯦꯔꯖꯣꯜ, ꯅꯣꯅꯦ, ꯀꯛꯆꯤꯡ, ꯖꯤꯔꯤꯕꯥꯝꯅꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯌꯥꯎꯅ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3, 2023 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯤꯖꯣꯏꯟꯗꯔ ꯑꯃꯁꯨꯡ ꯑꯏꯕ ꯆꯦꯔꯣꯜꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2013 ꯄꯥꯡꯊꯣꯛꯈꯤꯕ 11ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ 10ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯂꯩꯉꯥꯛꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯑꯄꯨꯟꯕ ꯗꯤꯁꯇ꯭ꯔꯤꯛ 13 ꯁꯨꯍꯜꯂꯛꯈ꯭ꯔꯕꯁꯨ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 8ꯗ ꯎꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯋꯥꯍꯪ ꯑꯁꯤ ꯀꯨꯝꯖꯥ 2013ꯗ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯂꯝꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯂꯕ ꯋꯥꯌꯦꯜꯁꯪ ꯑꯣꯏꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯋꯥꯀꯠꯂꯛꯄꯗꯒꯤ ꯊꯣꯔꯛꯄꯅꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯂꯝꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯃꯥꯡꯖꯧꯅꯅ ꯋꯥꯀꯠꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯀꯠ ꯑꯗꯨ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡ ꯀꯨꯝꯖꯥ 2018ꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯕ ꯉꯝꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯋꯔ ꯂꯩ ꯍꯥꯏꯕꯒꯤ ꯖꯁꯃꯦꯟ ꯑꯃꯁꯨ ꯑꯣꯔꯗꯔ ꯄꯤꯈꯤꯕꯅꯦ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯋꯥꯐꯝꯅ ꯀꯨꯝꯖꯥ 2013ꯗ ꯂꯩꯔꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯁꯦꯝꯂꯝꯈꯤꯕ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯩꯕ ꯄꯥꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯈꯤꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯑꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯄꯅꯦ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯜ ꯇꯥꯡꯈꯨꯜ ꯌꯨꯠ ꯀꯥꯎꯟꯁꯤꯜ, ꯇꯥꯡꯈꯨꯜ ꯃꯦꯌꯔ ꯉꯥꯂꯥꯂꯣꯡꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯅꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯈꯤꯕ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯂꯩꯖꯕ ꯄꯥꯋꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ SLP ꯑꯗꯨꯒꯤ ꯅꯝꯕꯔꯅ 22428 of 2019ꯅꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ SLP ꯑꯁꯤ ꯉꯍꯥꯟ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ M.R. ꯁꯥꯍꯥ ꯑꯃꯁꯨꯡ ꯖꯁꯇꯤꯁ C.T. ꯔꯕꯤ ꯀꯨꯃꯥꯔꯒꯤ ꯕꯦꯟꯆꯅ ꯂꯧꯈꯠꯇꯨꯅ ꯈꯟꯅꯈ꯭ꯔꯦ꯫ ꯀꯣꯔꯠꯅ ꯃꯦꯇꯔ ꯑꯁꯤ ꯂꯧꯈꯠꯂꯛꯄꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯁꯤꯕꯦꯟꯗ꯭ꯔ ꯗꯤꯋꯥꯕꯦꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯦꯇꯔ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯕꯒꯤ ꯄꯥꯋꯔ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯩꯈꯥꯏ ꯇꯥꯟꯅꯒꯗꯕ ꯃꯦꯇꯔꯅꯤ ꯍꯥꯏꯈꯤ꯫ SLP ꯑꯁꯤꯕꯨ ꯐꯥꯏꯜ ꯇꯧꯔꯛꯂꯤꯕ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯣꯡꯗꯣꯔꯛꯂꯤꯕꯅ ꯀꯨꯝꯖꯥ 2013ꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯦꯂꯣꯀꯦꯁꯟ ꯔꯨꯜꯁ 2009ꯒꯤ ꯔꯨꯜ 30ꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 5 ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜ, ꯀꯥꯝꯖꯣꯡ, ꯐꯦꯔꯖꯣꯜ ꯑꯃꯁꯨꯡ ꯅꯣꯅꯦ ꯁꯦꯝꯈꯤ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯔꯤꯌꯥꯁꯤꯡꯗꯅ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯅꯧꯅ ꯁꯦꯝꯈꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯤꯇꯤꯁꯅꯔꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠꯇ ꯋꯥꯀꯠꯂꯛꯂꯤꯕꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯗ ꯃꯊꯪꯁꯤꯠꯅ ꯗꯤꯁꯇ꯭ꯔꯤꯛ 5 ꯑꯃꯁꯨꯡ 2 ꯁꯦꯝꯕꯒꯤ ꯊꯣꯛꯈꯤꯕ ꯀꯨꯝꯖꯥ 2013ꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯦꯂꯣꯀꯦꯁꯟ ꯔꯨꯜꯁ 2009ꯒꯤ ꯃꯈꯥꯗ ꯃꯁꯤꯒꯤ ꯔꯨꯜ 30ꯅ ꯄꯤꯔꯤꯕ ꯄꯥꯋꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯅꯕꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯔꯨꯜ ꯑꯁꯤꯅ ꯂꯤꯒꯦꯜ ꯀꯝꯄꯤꯇꯦꯟꯁ ꯑꯃꯁꯨꯡ ꯖꯨꯔꯤꯁꯗꯤꯛꯁꯟ ꯄꯤꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯨꯜ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯋꯥꯔꯛꯁꯤꯡ ꯑꯦꯂꯣꯠꯃꯦꯟꯠ ꯇꯧꯅꯕꯒꯤ ꯁꯨꯞꯅꯇꯒꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯦꯜ ꯀꯣꯔꯠ ꯑꯃꯈꯛꯇꯅꯤ꯫ ꯂꯦꯖꯤꯁꯂꯦꯇꯤꯚ ꯁꯕꯖꯦꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗ ꯔꯨꯜ ꯑꯁꯤꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯗꯨꯅ ꯑꯣꯏꯍꯜꯂꯛꯈꯤꯕ ꯆꯤꯡꯒꯤ ꯑꯅꯧꯕ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯉꯝꯈꯩ ꯌꯥꯎꯅ ꯑꯅꯧꯕ ꯁꯕ ꯗꯤꯚꯤꯖꯟꯁꯤꯡ ꯑꯃꯗꯤ ꯑꯅꯧꯕ ꯇꯦꯁꯤꯜꯅꯆꯤꯡꯕ ꯁꯦꯝ ꯁꯥꯕꯒꯤ ꯃꯇꯥꯡꯗꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯇꯣꯉꯥꯟꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯊꯣꯛꯂꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯦꯂꯣꯀꯦꯁꯟ ꯔꯨꯜꯁ 2009ꯒꯤ ꯔꯨꯜ ꯅꯝꯕꯔ 30ꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯑꯦꯔꯤꯌꯥꯁꯤꯡ ꯑꯣꯏꯔꯤꯕ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯕꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯑꯌꯥꯕ ꯄꯤꯕ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯋꯔ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯗ ꯋꯥꯀꯠꯂꯛꯂꯤꯕꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯨꯝꯖꯥ 2018ꯗ ꯄꯤꯈꯤꯕ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔꯗ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯁꯦꯝꯕꯒꯤ ꯄꯥꯋꯔ ꯃꯇꯤꯛ ꯆꯥꯅ
Manipur government lay hai ki badu mechanical gi oiba aranba sing high court ki maikaida lay ki bani haibo wafam su phongdorokhe maramdi kumza lisingani taraga mapan gi judgment amasung order adu piba matamda tribal autonomy gi basic oiba constitutional scheme amasung Manipur gi hill area amasung plan revenue gi matangda tonganba power sing constitution of India gi article 371C amade Manipur legislative assembly gi hill areas committee gi order 1972 piribo wafam sing tungwainaram ki haibase ne maram asina Manipur laingakna matam maduda no district taret sem ki badu madugi namak legislation amata laingak tuna sanction tawba yabage ayaba law amata na pidi haibase ne matam madugi Manipur laingakna chathagi ba thawong adu hill area sing dage election da khalakpa legislative assembly ge hill area committee ga tangai fadana khana nainagadaba sing tawkhidi haibasisu high court ki maike dage yangsilogdaba mali haibagi wafam su phongdorok le SLPSC ngarang apex court na lokhatpaga loinana mathang thagi ahum phawbugi manungda SLPSC gi respondent number 1 oidiba government of Manipur yauna party pumnamangna numit asigi manungda makoi ge written submission sing amasung rejoinder sing file tawronaba direction pk aduga matter asigi makhataba wailna mathang thagi kunda sathanaba khangankhe lakliba wafam di kumjali singani taraga tarukta laikhiba matamadugi Manipur laingakna sing amasung tamgi anoba district manga amade ani nauna semduna apunba district taraga taruk suhalambagi thabak thauramda logi oiba chai kanba thawong sing chathaki ba yaurabara masimakna anoba district taret asi hanagi district mapanda uchida muk hanjan gadori bara haibase ne adumoi namak wahangani sigi paukhum apex court na chatharak pa wail gi matungina lep kadawre drone UAB paiba thingkhre Union Home Minister Amit Shah ge khongsat ka mangoi na thauram pangthokpam sing ge kilometer amagi radius ta drone amasung unmanned aerial vehicle UAV na chingba paiba yaroi Amit Shah January mangagi numidang waidam pung 3 minute kunthra rom tabada thunglaga nei mahaki khongset asiga mari leinana chatkadaba mafam singi akoibada athingba sing asi leiraga nei athingba leiragadaba mafam sing adude National Highway 2 ge torbungdagi INA headquarter Moirang INA headquarter Chengai Lampak National Highway 2 gi paring oidiba Chengai Lampak tage Ngangkhalawai helipad ground ne haiba mafam sing asigi lambi mataida gari khamba made construction material sing paisenduna thamba yaroi January mangagi ayuk pung 10 tabadage Home Minister hankigadaba January 3 phawbada athingba sing asi chanaga ne athingba sing thugairabade chapsabe action lokhatkani haire ILP gi matam loiraba mitop sing thamlamba yumbu sing gi mathakta legal action lokhalaga nei police Manipur da sanglaktuna laidaba yabage inner line permit matam loiraba nan Manipuri ahum ngahan Lilong police ke OC MTK na lusing batim mamana fagat khibaga loinana makhoi ahumbo Thoubal gi SP Jogesandra Haubizam na paumi sing gi mamangda puthokladuna phongdokhibada Thoubal district police na numit khuding gi district asigi mafam pumna makta ILP gi drive satharakpagi manungchan na Lilong PSK OC na lusing batim na makhoi ahum ngahan Lilong ukumanak oil pam maya amade Lilong laihaw khongda lever oina leirambadage phagat khibane makhoi ahum mak athuba matamda makhoi ge mafam singda deportation tawkhraga nei adum oina mak drive asidi adumak makha sathagi gani haikhe aroibada tabidi bapum namak pu thagat chare